Donald Trump namagi phamasi de hek pham ki badagi thaba khar di sub haure amasung yamna notable loipa yamna worldwide naina bi apa dugumba thabak sing dari man khu tharakli se amasung mabu Mr. Unpredictable kauri se chumgani Russia Ukraine gu war athat pa pi gani Putin ga war lonagani Putin masu yadaba yaroi amasung yadrabati makhoi gi mathak tu sanction ki mathak ta sanction aduga makhoi gi trade relation tori ba business tori ba country sing de su sanction pi gani haiki Zelensky Mahakanano Ma Angela Hainasu Hanki Masigi Hek Ngamtang the Biden administration Matamda foreign grant sing Pirambasing lady sanction Oigadaba Tangaira Pacha Kaigadaba Kakta Mangairaba Maduda Odito Kup the Yang Hybrid order Tokring a Sigi Pauni, US Secretary of State Marco Rubio na order Sepangbaga frozen Tokre. Yes, Hanati Anthony Blinken or Ambraka in Tobani, Secretary of State se America Masu Sindo Kamane Trump lak padagi. Aduna America dagi Ukraine Dasatli Batsat Kadaba 8 asing 90 days ki oina thatkre wasi Donald Trump ki order ni foreign assistance sing the full review amat tau haiki bani masig order sina State Department ko official sing shocking hen khairi kari wano kariya thangno makoina khannaki Ukraine ki funding ki tamakta amuk nauna khanna basangatra amuk apply to mathau ta dori prahaituna makoi shock oina ki hairi Makatan high already grant Tauraga Paisa or Poche transfer Chatkadabat Lairaba scheme aids Purmak for the time being a thing Butamkre, especially Ukraine given 90 days ki Masigi Chedak Sita Maga Putin ga Wari Shana Katapo Oipaki Wapamni could lie aid Yaudan Ukraine Karamdalan Sok Nagani 90 days sing Irapa Ukraine America Pangada du Fangraba Asom the war so assume left the Duna Lairapa Atur with the Zelensky the Seng Namagi team Awabo ini Zelensky tension ne. Ani se upawamana China se world number 1 oikre haidi world number 1 hypersonic technology ki pochei sabata drone or missile US Russia Iran na kaloi na mako se maning dalang tholom le China na captain sakre China documentic military equipment sabata wang krema di world leader oire bo haidi China bu thap ya su ya ro ya kes America ka semana bit toram ka super power oikipa yana lady even North America gi states sing da mako gi investment su yam da wang le haidi hojikan Donald Trump high create Panama Canal China Rantori Bani Panama and Natre Tuna Chaklak Tuna Panama Sulusil and Hairu Bani Amorum de India Su hypersonic missile sab the labor countries among the Dichali January 21 da Indiana successfully test Oki hypersonic missile sing Maduda 1,500 kilometer lam Satpa Makal Matil payload Pungamba Adugamba missile hypersonic missiles Yauri India ki tax Wang Labani but China di hen cremacity China even US am Russia the Hujik Haley Harrison supersonic technology gi Kuchukulai later country go war shock no have said arrive on the Haini Amrom the Hujik America da immigration gi Chorba order ma Donald Trump na piki badagi makoi immigration asigi chorba department ama lady say State Department masina yamna kan na thaba kan paikal over programs kaya masida law kaya law pau de change tawni America da pok la sumadu laibi yani yaro chida review tawni haiduna audagi mi sing se back and back is paira ga makoi si thok pagi chat pagi kan na hot na lak nu rabani amasung yamna mi pai na rabani adugi matung makoi court na di haira kron angang pok pasing America ki city Handaki Masiglo sitting Yaro Heduna Aduki Batung da question arise mammy directly say even Ukraine the Gichelak Pami Kaya America do Jik Saidang Dona lady Mako say immigrants singing Aduka America the Saidang say America Jews ki yumda Ukraine the Glak Jews to delay America ki Christian Gimda Ukraine the Glak Christian to lay assume Hanamako Tang Japon P do not lady Pam Mamma so question Mamma immigration ki Tabak Asida Tabak step lokalakpa Amati Tanto Poki Tabak I say Masida Hujik America the Gang Kong the Nainari Makoigi department sing that New York Times ki report ki Matungina assume the high multi directive Pama issue to give say US ki citizenship and Amati immigration service
USSIS asina masi nong nini ki oina kharni ki oina help to lepu amasung masi kari kari tawraga di immigration sing tanthok pa yai tanthok to bi yai karambana thamgani karamba condition na thamgani masi ki matang da kupna munna khanna khisi haiduna hojik asel lep ama lepla si kharni ki oina khanna khisi kari step lo bi yai haiduna mokhoy ase masi immigration ki program ase tanthok tanchin gi masi nong nini ki oina leple Amaromda European Union gi Euroclear gi CEO Valery Arbain hai ki Russia gi amadi Ukraine gi marakta war chatharaga Russia na Ukraine da landai maram chada bata haiduna America amadi West gi country singna sanction kaya Russia da toba asiga loina makoi gi billions of dollars assets and property freeze toki adubu machine Russia ga nuclear war oi halabe yai hai ki future da Russia gi centum property building jahaz companies bank asset wa paisa ama America amati West countries sing the freeze to kribase yam kraponi kudamoina Belgium da dollar 213 billion Russia gi lehori se freeze to krise US na nearly 300 billion dollar Russia gi central bank ki asset ni hai kham krise to European Union na su billions of dollars ke ani Russia kham krise masigi maram na Russia ke chor ba that pa war ba conflict oirak pa yai hai World Economic Forum da Davos Switzerland oikibata hariba CEO asina haikibani aduna Russia so masiki free story pa paisa sing se pithorak u haidun leiri bani pithorak tab share right duni matamam da America na Iran ki makhoi ki dollar kaya thau puki buki dollar kaya thatuna thamki masigi maram na Iran na makhoi ki jor pa mi kaya phajin ki masi makhoi ki sendu Thadok ji fawda piroi haiduna adugi matung da America na mi du thadok la kama du sen adu loki asum haina Russia mati makhoi gi marak su oirak pe yai haiduna CEO asina mention tokibani Amarom de si Hamas na phaki ba makhoi mi mari thadok ki amasu madu ki mahutta 200 Palestinian prisoners Israel na phan tham khrapa sing thadok ki masida chor pa Palestine missing yauri prithvi ki missing yeng na ki mi mari ki mahutta mi chani thadok han pai tuna Hamas ki strength ase masi searching de yana ki bani amasung makhoi na lep na ki ban numit tha adu ki matung inna masi ki thadok thadok cha thaki aduga Hamas na thadok si makhoi nupi marini madu ki mahutta mi chani Palestinians masi chaw khraba exchange amani Israel ki captive sing ase welcome to bugi tamakta Israel ki mi mama masu tilaki welcome gi tamakta duka Palestine mi sing ase makoi ki imung manung makoi na thorak pada makoi imung manung ki mi kaya sikiramle na kiramle atupu lemhori ba kana tuna makoi pu kappaga loina na harau baga loina maki mayum da pura ki bagi pau mention tawre Amrom the Israel na hai thadorak liba missing asita makoi ni ana pam jaba yam na important oi pa makoi ki captive ama yaudri maduki mi adu pidri phawati Gaza ki North Gaza ta Palestine mi am phawan biya ki roisini hojik masi Israel ki site ki directly aduga makoi ki am important oi bi to Arbel Yehud kawi Arbel Yehud ase masi ki sindok sinjin ma si puthorak tri phaw the pidri phaw the Israel ta North Gaza da changhaloisini Arbel Yehud ase leiribra leitrab khangde Hamas na masi Hamas ki khutta leiringai da Israel ki bombing sathi ka marak aduda sigribra leiribra madu tamngam de adupu Israel ki am chorba demand ni Arbel Yehud give to us idol so Israel mati Hamas ki marak chathaki war ase around 15 months ni hairi 15 months mo masida total sikhi se official record ki matung 47,283 ni kharni sidi shanti wera masigi tungda di kari wera kani madudi tungda lakpa matam na takpa haidune